Ngasi numida wairam phongkiba leibak mairagi pauche digi maruoiba pau khara khangajaraka miyamda khudo tamjage Malem leiriba interstate bus termination kangkhong saire mapu pandabaga chap manare leba ama sokhapada transport and communication gi makha yamna pole adubu Manipur gi oinadi transport and communication asi pura fail oibaga manare masigi mayek sengba khudamde Imphal gi Malem leiriba estate asigi amakhakta ngairaba interstate bus termination ISBT asi hauji kangkhong saidina mapu pandabaga chap manaba phibamda leide ISBT asigi hauji oiriba phibam asi ngasi akhogi paumina hakthengna chatna yengsiluba matamda khangba ngamlakhibani ISBT asigi manunggi oiba saruk sing kangkhong saibagi phibamda leide laikhom lainangna throk lauba mafam kaya yaure Masida natana jungle gi mawongda napi singna kaya haujinduna angapa phibam amada leide Masina Guwahati amadi Dimapur na singbadagi bus sing amadi malpuba gari kaya Malem bus termination asida sangduna gari park tawnaba honabada achauba awaba kaya mayoknari haide Aikhogi paumina ngasi tunga bus amadi malpuba driver sing unadina wari sanaba matamda bus termination asida sangbagi entry ticket charge asi interstate bus na lupa sama tata bolero da lupa yangkai lauri godown charge on lupa lising anidagi mari phawba lawi haide aduba hariba gari sing asina bus termination asida sangduna gari park tawba matamdadi aduki matik awaba mayoknai nong taba matamdadi numi mari nirom changba yadabagi Guwahati amadi Dimapur dagi lakpa passenger bus amadi Manpuba gari sing ke crew park da parking oidina driver amadi handyman sing na awaba kaya mayoknai mafam aduda gari park tawi malthai haiduna su mari leinaba police kaya na tanthongnaba honabada natana maram chadana sel lobagi thabaksu hek chathai haina phongdorakhe driver amana phongdorakpagi matung inade Malem bus termination asida malpuraba gari sing numidangi matamda thunglaba matamda yerek pham leite Upul marakta ahing pi tharaga ahing yerek tuna tummi nupa nupi gi khong hampa matik sana leite ising phawba ayamba matamda phangde motpana khamtheng le nong tadaba matamda na ISBT manung asi upu phrong hauduna gari khamba amadi mamai laithok lasin tawbada aduki matik awaba mayoknai gari singdagi entry ticket ki mamal lauriba sempham asi kanada kabagi haiba mafam khangdabagum tawi ngasi phawbada sengba sagapagi thaba amada paikhatana leiba maramna mafam asida thunglaba passenger bus malpuba gari amadi atopa gari singe driver handyman amadi passenger singda yamna changna awaba mayoknari haire hauji phawbagi oina Imphal Guwahati passenger service tawriba asi puna bus yankhairom ni hariba bus yankhairom asi ISBT dagi lamthaba amadi thumpham oiba maramna aduki matik awaba mayoknai haire Makha tarakpa pauda Prime Minister na Malem gi leibak kayada koina chatlaga Erang Mayoknariba Manipur da hauji phawba chatriba karigino MP Baiko Bharat ki Prime Minister Narendra Modi na Malem gi leibak kayada koina chatli adubu Erang Mayoknariba Manipur da de hauji phawba chatri Prime Minister haibasi Assam bida PM haibani adubu akhogi Prime Minister asidi picnic minister odina leide haina Rajya Sabha gi MP Baiko na Parliament phongdokre Tamil Nadu gi MD MK gi MP oina lakiba Baiko na makhata na Parliament phongdokhibada Prime Minister asi Bharat ki miyoi crore chamaga nifu gini aduba Prime Minister na Malem gi leibak singda koina chatli masi karamba karabar kido natraga Malem gi leibak pumbagi Prime Minister oibara karigidamak misi mina miha mipun kaya thokliba Manipur dadi chatribagi maram karigino mahak Prime Minister ama oibagi mathau ningthina pangthokte Manipur asi India natrabra haina hangki MP Baiko na Manipur asi India natrabra haina hangki ba wafam adu unparliamentary oi maram aduna house ki proceeding da record tawroi haina speaker gi phampham da phamdana chair lawriba deputy chairman Haribas na haiki aduga MP Baiko na unparliamentary haibasi karino PM gi thawong na wafam asi phongdokpani haiba wafam house thamki makha tarakpa pauda aramba session da yumpham oiraga delimitation tawbo yaroi haina warep lawkhre handakta Supreme Court na Manipur yauna awang nopok ki state kharagi delimitation tawnabagi
Thabak tha ahumgi manungda loisinaba khangankiba wafam adubu yaningdaba phongdoktuna Manipur electoral constitution singi delimitation gi matangda all political party ki mifam ama ngasi nungthil pung 2 taba matamda Imphal West ki Naurem thongda leiba National People's Party NPP gi office ta pangthokre hariba mifam aduna yamna kupna khanna nainaraba matungda aramba session da yumpham oidaga delimitation tawba yaroi haiba yaungna warip manga lawkhre loinana mioi tarukna saba committee ama semkhre committee aduge convener oina CPM gi chatribano santabu yetnaba leitena khankhre hairi ngasi gi all political party ki mifam aduda saruk yakhiba political parties ngadude Aam Aadmi Party AAP Bahujan Samaj Party BSP Communist Party of India Maastricht National People's Party NPP Communist Party of India CPI Janata Dal United Naga People's Front NPF Republican Party of India RPI All India Trinamool Congress Nationalist Congress Party NCP Nationalist Congress Party SP Revolutionary Socialist Party RSP Shiva Sena SS Shiva Sena UBT amadi Manipur People's Party MPP ni delimitation tawba yani yaroi haibagi matangda khanakiba maru eba political party singi mifam aduda BJP amadi Indian National Congress Party di yaukhide haide makhatarapa pawda Manipur si law and order leitaba churan thabana khulingba leibaka pangka oide haibada haimanba thokloi luf Kaisampa lemu jam laikai digi luang the mokes langla langjin numit 10 ni helaba fawa Manipur lengakta chukli pariba singna puthopa ngamdaba haibasi Manipur asi law and order leitaba churan thabana khulingba leibaka pangka oide haibada haimanba thokloi haina uripo apumba lup amadi uripong nupi apumba lup na haide lup ani asina press thadorapa cherol asina makha taribade maitei singna sangba yadaba mafamda mobile tracking tawbada Last location tare haraba fawba lenga ki angamba angambi sijinaduna koithi thidina puthopa ngamdabaga loina intelligence source agi mahak hinglina traga mapunsi pikhamna khare haiba fawba leba miyamda haiba ngamdaba haibasi aikhoi Manipur gi maru oina maiti phurup asi Bharat ki karamba mi engda yengli haibasi wahang hangningai oide miyam gi punsi lanthum ngak semba haibasi pali balenga adugi mathongni amadi miyama khuya tu sina lehemba haibasi chu Pali balenga adugi tangai fadaba mathongni hairi uripo apumba lup amadi uripong nupi apumba lup na hauju phabo thiba khangdan leiriba mokes ki matangda Manipur gi governor gi pungning chingsiladuna luang the mokes ke langla lanjing puthopiduna apopi mama gi awa maisa khangliba si amungtang di ko anbiu loinina Manipur si lo chana balamdam ni haibado khudam changdam oiba yaba akanba action utpiu Joint Action Committee na changsilapak democratic oiba khongjang punamakta uripo apumba lup amadi uripo apumba nupi lup na saruk yagani hairi